Immense Paodam miyeng tabiribasingbu Surbalana khurumjari ngasi maroiba pau pijari. Chief Minister ga tribal community singi luchingbasinga COVID-19 thingnanaba amadi chingi miyoisingna mayoknariba awanagi matangda khananenabagi mifam ama pangthokre. Migrant workers singi account ta lupa lising tara hapinaba taksiladuna social media da speak up campaign haudoklagani haina CLP gi luchingba o ibobina haikre. Loinana passenger listing amaga chani kuntrahumdoi rom puduna Delhi dagi lakhiba train ngasi nungthal jiribamda thunglakre pangmucha khaina pijari ahanba oina ngasi chief minister gi secretary ta state asida lairiba tongan ba tribal community singi leader singa khananena bagi mifam ama pangthokre Khananaina baduda mapung oina COVID-19 mai pakna thengnagadagi amasung leibak sinthungna lockdown laikhibana maram oiduna chingi miyoisingna thengnariba khudong chadaba singi matangda khanaki chaurakna tongan ba tribal community singi apex body singi luchingba humpuromna saruk yakhiba mifam adu social distancing amasung atai niyam sing ngakna pangthoki Mifam aduda Chief Minister N. Birena Manipurda Khunda leitaduna lairiba tribal community singi makoi gi haurakfam khul singda lupa lak tara changna museum amamam sanna ba lauthoki museum aduda tribal community aduga mari lainaba ariba khuju khulai pochai firol na chingbasing thamgani hairaduna Chief Minister amasung high rank official sing yawba community leader singi oiba WhatsApp group ama semlagani Masina community leader singa government ka pau phaunaragani haiki Chief Minister na makha taraduna COVID-19 pandemic asi niyam chumna miyamda awareness piba khakta thengnaba ngamgani hairaduna ngasi pangthokleba khananabagi mifam asi COVID-19 sandorakbadagi oirakliba chingi ichil inaw singi awa ana singi matang khangnanaba amasung COVID-19 gi matangda grassroots level dagi awareness pinanabagi thabak thoramsing changsinnabagi wakhalondani haiki laichat asina maram oiraduna state asina tongan ba khudong chadaba kaya ama aikhoi cheksil haudrabadi natraga matik chaba thabak thoramsing paikat haudrabadi mayoknaba yai hainasu Chief Minister na haiki Chief Minister na makha taraduna miyamna tingbangsingda thajabidanaba toknga singda thajabidanaba amasung WHO ICMR Health Ministry amasung Home Ministry gi guidelines sing da thajaba thambinaba wafam sufungdoki community leader sing aduda khudol po sing pibata natana chaklen amasu Chief Minister na sinki Amaromda state asida COVID-19 amaram oiduna micro small medium enterprises MSME sector singda khudong chadaba mayoknariba amadi state bamboo policy ama semgatnabagi matangda khananenabagi mifam ama Chief Minister N. Birena luchingduna ngarang namidang waram CM gi secretary ta phamkre mifam aduna leibak sin bathungna lockdown tawkhibadagi MSME sector da khudong chadaba mayoknaduna sel thungi phibam sokhalibasi kokhananaba biomedical sing effective oina management taunanaba amadi state bamboo policy ama semnaba khanaki agriculture amadi horticulture gi pothok sing puthoknaba yauna COVID-19 thengnabada local gi pothok PPE face mask sanitizer seasonaribasi mari lainaba authority na certified taunanaba su khanaki adugi potuni marketing ji koi our government is going to process it, or is there any MSME amongst the MSME who can process and who can process it? Mang the taba pot practically the way of potuni Manipurda nauna Thawal district ke miyoi ani yauna punna miyoi manga COVID-19 positive oibadagi punna active case nifu sukre aduga confirm case na nifu mari yaukre hauzik fawbada miyoi mari laichat asidagi phibam phagalaktuna RIMS amasung Jenims ke COVID care
यूनिट डिस्चार्ज तौरे लोनना इंडिया की कोविड-19 कन्फर्म केस असी पुनः लाख लिसिंग यांकई माथोई चानिपान हुंपु तराग तरुक यौखिबगा लोनना लाइचट असिना सिखिबा मीगी मसिंग लिसिंग मरीगा चाहोम निफु तरुक सुख्रे अमरोमदा इंडिया दसु हौखिबा पुंग कुनमरी असेगी मनुंगदा मियोई लिसिंग तरुक चांगा कुंट्रा मंगाना नौना पॉजिटिव ओइखिबगा लोइनना मियोई चामगा निफु तरुक लैखिद्रे लाइचट असिना नाबा मियोई लाख अमा लिसिंग यांखै माथोई चानिपान हुंफु तरागा तरुक की मनुंगदा मियोई लिसिंग हुंफु मरी चामरिगा कुंतरुक की फिवम फगलक्तुना डिस्चार्ज तौख्रे अदुगा मियोई लिसिंग मरी चाहुम कुंट्रा तरेट ना लैखिद्रे महाराष्ट्र खक्तदा नौना मियोई लिसिंग अनिगा चामरी कुंट्रा तरुक पॉजिटिव ओइदुना पुन्ना लिसिंग यांखैनिथोई चाट्रुक हुंपु तरेट सुख्रे लैखिदबा मियोइसु लिसिंग अमगा चाट्रुक मरिफुतरा मंगा यौख्रे महाराष्ट्र की हेक मथंगदा तमिलनाडुदा तेलबा मतम असिदा मियोइ चानिपान सुपना मंगा नौना पॉजिटिव ओइदुना पुन्ना लिसिंग तरा तरेट सुपना मरिफुनिथोई यौखिबगा लोइनना चाम तरा निपान लैखिद्रे हाइरि कांग्रेस लेजिस्लेटिव पार्टी CLP की लुचिंगबा हानगी चीफ मिनिस्टर ओ इबोबिना हाइख्रे कांग्रेस पार्टी ना हयेंगदगी सोशल मीडिया दा स्पीक अप कैंपेन हौदोक्लगनी अमदी माइग्रेंट वर्कर्स सिंगी अकाउंट लुपा लिसिंग तरा तरा हापिननबा तक्सिलगनी नसी कांग्रेस बाबंदा पांगथोकपा पावगी मिफम अमदा ओ इबोबिना हाई कोविड-19 ना मरम ओइरगा लाइरबा माइग्रेंट वर्कर अमदी लेबर सिंगदा थबक सुफम नोफम लेतबदगी थेंगनरिबा अवाबसे कोकनबा माइग्रेंट वर्कर्स सिंगी अकाउंट लुपा लिसिंग तरा तरा अथुबदा हापनबा सोशल मीडिया दा हयेंग अयुक पुंग अमदगी अनि फावबा भारत सिनबा थुंगना चथगदौरिबसिदा मपुंग फाननबा अपील तौरी मखाताना ओ इबोबिना हाई इंग्लिशिंग अनि तरामथोई सेंसस दा बेस्ट ईयर ओइदुना डेलिमिटेशन तौरबदी मणिपुर की अपुनबगी सक्तम कायरकपा याबगी अकिबा लै मदुगी महुता असेंबली सेगमेंट थुगाइदना सीट मसिंग हेंगतहनिंगबगी अपांबा फोंदोकपगा लोइनना असेंबली सेगमेंट थुगाइदुना डेलिमिटेशन तौरबसी कांग्रेसना याबा ngamloi हाइबगा लोइनना नारेगा की जॉब कार्ड होल्डर सिंगना नुमित चामनी थबक सुरिबसी नुमित मसिंग चानीदा हेंगतहनबिनबसु दाबी तौरकली Honorable Prime Minister Lautok Pikriba 20,000 lakh crore Madudagi Husi Laira Tolaba later Laira labor workers into the Moi account da Palising Tara Tara PB Keso in a PB behind City Koidi Aruba Woiroi City Yamna Maram Saba Dimani Haidna demand tawjiribani aduna hayeng sini social media campaign si hayeng tawjigadabsi Thawal district की वांगखेम assembly constituency की यारीपोक्ता लेरिबा यूनिवर्सल कॉलेज ता थमलिबा क्वारंटाइन सेंटर दा कोविड-19 पॉजिटिव ओइबा मियोई पुथोक पुसिन तौनबा एम्बुलेंस लेतबदगी पॉजिटिव ओइरबा मियोई असि इम्फाल की आइसोलेशन वार्ड पुबिखिनबा MLA के मेगाचंद्रना मणिपुर की CM दा हाइजख्रे ngasi ayu quarantine center asida leiba miyoi ama covid-19 positive oiraki adubu ambulance leitabadagi MLA के मेगाचंद्रना yamna athubada center asi ambulance ama thambina ba amadi positive oiraba miyoi asibu isolation ward da thambina ba haijakhibani haina wangkem AC gi MLA के मेगाचंद्रना फोंदोरकली Thawal district is one of the affected zone district ni ada masigi Thawal district sigi oina achauba district ama sigi haiba tare masigi ambulance ama sarkar na reserve tawraga thambidabase masi yamna nungaite masi sarkar na thambiu loinana jiki Yarpo Universal College da leiriba Thawal College da leiriba sigi positive oiba case singse masi athubada hospital da pukhatpiraga masi treatment haunanaba masi tawbiu haiduna ina sarkar da appeal tawjari मेगी तांग कुलुम दोइदगी बेंगलोर दगी पैसेंजर लिसिंग अमगा चाट्रुक हुंपुरोम पुरगा लाखिबा श्रामिक स्पेशल ट्रेन जिरिबाम रेलवे स्टेशन दा ngarang namidag pung 8 minute yankhairom tabada thunglaki masi जिरिबाम दा थुंगकिबा 13 सुबा ट्रेन ओइरी ngarang dagi पैसेंजर सिंग मागी डिस्ट्रिक्ट सिंग दा फॉर्मेलिटी ओइरबा मतुंग चटपा हौखिबदु लोइबा ngamdabadagi ngasi ayuk pung 8 rom taba matamda loiduna chathankhre अमरोमदा मेगी तांग कुनमंगा दगी पैसेंजर लिसिंग अमगा चानी कुंट्राहुम दोइरोम दिल्ली दगी लाखिबा ट्रेन अदु ngasi नुंथल पुंग 2 मिनिट कुनरोम ताबदा थुंकी
Train asina Jiribam railway station asida thunglakiba 15 suba train oiri lakiba passengers punamak magi bogi singda chak piduna pijaraba matung district wise kumhalaga screening yauna formality tawraga magi district singda bus ta chalhanki amaromda Jiribamda thungagadawriba train sing asigi yengduna ngasigi ayuk ki pung 8 tagi hayengi ayuk ki pung 3 fawba curfew thamki ngasi Jiri Development Organization JDO da L Somarendro Singha Pradhan Hilga JP Jiribamna lupa lising tara COVID-19 gi lanthengda tengbang oinaba khusanaramle masigidamak JDO na ngamkhai leitana thagachari amadi matam kuina miyamgi seba tawba ngambibasu oibiyo haiduna ishorgi mafamdasu thaunijari haina JDO gi President N Sadananda Maitaina phongdorakli Sugnu Assembly Constituency ki oina lairiba quarantine center ahum Kakching Khunau College JNB Sandumba Achoba Umathel amadi Sugnu guest house ta lairiba miyoshingi breakfast ki potlam sing yauna chana thaknaba mathau taba potlam sing ngarang Sugnu AC ki MLA K Ranjitna mateng pikre JNB Umathel da hangliba institutional quarantine center ki nodal officer Rishikesh tasu MLA gi maikaidagi lupalisi yankai amasu khusinakre Amaromda MLA Ranjita Miyoy Kayana Selgi Tengbang Lakre Hairi MLA da Selgi Tengbang Panglakhiba Sing Adudi L Ibomcha Dornacharja Award na Lupali Sing Yankai Singjamaidagi contractor Ibungona Lupalak Ama Amadi Bhartiya Infra Project Ltd BIPL gi Managing Director Ibo Chauwana Check Mana Oina Lak Ani Amaga Puna Lupalak Ahum Sing Yankai Amadi MLA quarter dasu tonganba miyoy kayana lak ahum amaga mateng pangduna puna lak tare lising yankai MLA Ranjita khusnaki Aimol Sengwai area gi khulsing Aimol Chandon Pokpi Aimol Khulen Aimol Kudamphai amasung Aimol ngairongna laithok chingdagi Aimol Khulen fawwa kilometer ahum hena sangba lambi semjin khibagidamang Aimol Students Union Manipur asumna thagatpa amasung nungaiba phongdorakli ngasi Aimol Students Union Manipur asumgi thaupuba sing President S Khupminthang Aimol Finance Secretary S Aboingam Aimol General Secretary K S Lal Khochung Aimol Joint Secretary S Semi Aimol amasung asum Assembly Speaker S Thangsa Aimol yauna Pangthokpa Pangmishinga Unaba Amada Asungi President S Khupminthang Aimol na hai Matam Sangna Lambi Sembidabana Chathok Chasinda Miyamna Khudongchadaba kaya mayoknaduna lakli adubu ngarang asi Aimol Sengwai area gi khulsingna lambi sembirakpa asina miyamna chathok chasin tawbada khara makhaidi koklagani amaromda ADC member local MLA amadi Lengaki mari lainaba loshangnasu miyeng changbiduna palel kaitheldagi Aimol gi khulsing yaugadaba lambising asi athuba matamda matik chana sembinabasu asungi President Khupminthang Aimol na pukning chingchilakli like Khojing to Aimol Khulen 3 km sangba lambi asi ngarang Singwai area gi Aimol Chandan Pokpi Khulen Kadamphai amasung ngairong na lambi semjinbi khre masi gidamakta Aimol Student Union gi maikedi thagat phongdoksari loinana hariba lambi asi local MLA MDC members amasung government authority na ningthina mapung phana semjinbi naba Aimol Student Union Manipur na appeal tawjari amasung maikedi pukning chingjinjari Andro ACG Manung Chanba Yaripok Top Chingthagi Ward number 6 ki Thawal Turel Torbanda Lairiba Miyamgi Amatangairaba Lambi asi ex minister Hojak HN Chief Minister gi advisor oina Lairiba Thongnawjam Sam Kumar gi Mijeng Makhada Top Chingtha Ward number 5 6 7 ahal singa kusamnaraga Torban lambi asi nongju thagi matamda chatpada kudong chadaba amadi ana ayek athu akai chatba gari na chingba chatpadasu kudong chadana lairamba adu numit nini changna lambi asi semjenduna loisin khre loinana lambi asi bu semjen khibada maike asongi praja singna ex minister Thongnawjam Sangkumar bu ngkhai leitana thagat narakli Hill Tribal Council More, Kuki Students Organization More Block, More Youth Club, Kuki Women Union and Human Rights Anti-Drug Abuse Campaign Committee More Hairiba, Lupsing Asigi, Luching Basingna,
ngarang Hill Tribal Council Moregi Office ta pangthokiba paugi mifam amada Ginsai Lungdim President Hill Tribal Council na phongdokibada haukiba chahi English ani taranipan June gi tang kunda Autonomous District Council Chandel gi Chairman oiramba Lukhosai Jawbu Drugs ki maramda chingnaduna police ki custody da yamna kuina lairaki mahaki case ngasi fawba mathang chatharak pasida handak mahaki interim bail fangba sida kanagumba lanai miyoi amadi organization kharana masibu objection tawriba asibu Hill Tribal Council Morega puna chatminariba loop KSO MYC KWUNHR ADACC hariba loop sing asina kana yaningda phongdorakli lodi logi matung inna चटकदबनी अखोई मिसम प्रजाना लोदा खुद थिंजिनबा तारगदी अरानबा ओइगनी मदुदा अचुम्बा थोकलगलोय मरम अदुना लोना महाके मथौ चुमना तौसनु अखोई मिचम प्रजा लनाई मियोय लुखराना लोना तौरिबा सेदा खुद थिंजिनबा तारगदी अचुम्बा वायल थोकलगलोय मरम अदुना मसेगी मतंगदा मियोय अमतना खुद थिंजिनबिरकनु नत्रगदी मदुगी मायोक्ता मोरे प्रजा अखोइसु तंगाई फदना थोलकनी करिगुम्बा मियोय खरना खुद थिंजिलगा अचुम्बाबु नाथैदुना चलक तारगदी अखोइसु तुमिना लैरोय मखल मखा कयागी खोंजंगसिंग संगसिनदुना अचुम्बा वायल फंगदिफावबा खोंफम अमता हलोय हाइरि लुखोसै जौना इंटरिम बेल फंगबा असी अखोइगी दमककी यामना नुंगाइबा पाव अमनी लोनबु चुमलक्त्रबा अखोइ तुमिना लैरोय हाइकी पाव मरक थना अतेनबा ब्रेक अमा लौजरी COVID-19 लाइचत असिदगी अखोइ चेक्सिनसी लैंगाकना थंबा चटना कांगलोन ngakna chatuna lockdown gi wahan thok lahensi लाइचत असिदगी ngak thoknaba mask sizinaba social distancing miyam pundaba sanitizer natraga sapona khutsa toina hamdokpa kaubiganu लाइचत असि मायोकनबदा miyam gi dambak front line da thabak tawriba miyoisingbu ikai khamnasi paw makhatana pizari ngasi all jiribam BDF Welfare Association AJBDFWA na Chotobekra outpost ta posting laiba VDF number 1010210 Porimel Dasna laikhitraba matung mahaki family gi mafamda ngamjaba sel gi mateng oina VDF mayamna likna fangliba remuneration asidagi khainaraga lupa lesing yankhaini thoiga chawnga sel gi mateng pangkhre ngasi mak leiba ki chawraba COVID-19 ge lanthengna front line da leptuna sibana ba khangdana miyam gi damak ahing nungthil naidana duty tawri adubu government na de ngasi gi matamga chanadraba remuneration pbd adubu VDF singna thawai thana duty tawrabasu kanana su singthana bide VDF singi family sing ngasi di lairabagi punsi mahingda hingli BDF personnel lising taraga yangkhaigi punsi manghanbiganu karigumba gamena BDF singbu matamga chuna ba mawongda semgat piba ngamloidaba oiragadi BDF ki service remove tawkhibana hena phai ikai khumnajariba ngasigi leingakta thamjaningba wafamdi BDF singbu matamga chuna ba khuchumal pibiu BDF ki service security thambiu rule and regulation semdokbiduna anoba thausil sembiduna manipurda lairiba BDF lising taraga yangkhaibu matamga chunaba mawongda semgat piyu haiduna ngasi paliba lenga asida Jiribam District BDF Welfare Association ge maikaidagi sarkar gi pukning chingsinjari haina all Jiribam BDF Welfare Association AJBDFWA gi General Secretary L Santajit Singhana thadorakpa cherol amana phongdorakli Delimitation Englishing ani gi matung ina Manipurda delimitation taunabagidama commission ama sembada maitai pangal singbu hanna yingbiramdaba ase laibak thibani haina Manipur Muslim Welfare Organization MMWO gi maikaidagi pendaba phongdorakli MMWO gi ngasi thorakhiba cherol amana hai Manipur Legislative Assembly Secretary na Associate Members of Delimitation Commission gi miyoi manga nominate tawbada maitai pangal politician MLA ama fawba yaholam khidaba asina kangrup jati asige miyam gi thamoida mipaiba amadi ningdon pomba thokale asegumba puwari oigadaba amadi Manipur miyam gi laibak lepa yariba khongthang asida maitai pangal singbu na thairaga thambiramba haibase achumba khongthang ne haina lawba ngamloi lamdam sida maitai pangal kawba Manipur gi awanungai kayada saruk yaduna lakliba furup amalai haibase losenaba hotnabagi mawong malhalakpase maitai pangal singna khak yaba ngamloi apunbagi wakhalon amadi apunbagi sakdam chap manaba responsibility adu laiminariba furup khudingmakna manana puminarabatada purakpa ngamgani hairi
COVID-19 laichatna maram oiraduna leibak pumbada lockdown tawkhibadagi sufam nompham khangdabagi ka hena waraba migrant workers singbu mayum lamdamda honbagi thabak kana tawri Mumbai dagi migrant workers sing puduna lakpa Shrami special train ama Varanasi yorokpada miyoi ani seiduna leiba thengnakre train aduda miyoi lising amaga chonga rom tonglaki Station Master Arun Kumar na haikibada train adu ngase yopung ni 5 minute kun tabada Mumbai gi Lokmanya Tilak station dagi lakhibani passenger punamak kumthakraba matungda miyoi ani adu siduna leiramba thengnakibani Government Railway Police GRP na ataisu leiribra haina kupthana yengsili haiki Migrant worker lakaya mayum lamdamda yaunanaba makhongna natraga cycle thoduna chatpa yaunaribani miyoi kharadi lambida sibasu yaukrabani haidi Masa wai sangrabi nupi kaya amasu angang yauna mayumda chatningbana kangaunarabasingbu gamena thinnanaba thorang paikhatlabasu thabaktadi onthoktana che khaktada plan tawre haina pendaba kaya su phongdoknari haidi nungsagi maisa saba hengalakpana screen test tawnanaba amadi virus free ni haiba lauthoknaba miyamna yamna kuina ngaibadagi ayuk amuka hena awaba mayuknari haidi India gi mafam kharada degree yang khayawna saba yawrabani haidi Delhi ge farmer amana mahakida thabak suba miyoi tara mayumda thinaba lupa lising humputara chading tawkhre uyen thabagi farm tawba Papan Singhana mahagi farm da thabak tawba Bihar dagi migrant worker tarana mayumda hananabagi domestic flight ki ticket kakpikhre thabak suba sing adu tha anirom Papan Singhana chaba thaktuna thamlaklibani hairi farm aduda chahi kun hena thabak tawrakliba Lakhwinder Ram Kawa miyoi aman haikibada aeroplane tongduna chatkani haibasi ai kaidawnungda khalluba laikide masigi khallubada nungaibana thumatli haifetang su ipa pakhatli Lakhwinder Ramna machani paga loinana chatminaga dawribani Papan Singhagi miyoi sing adu hayeng sagol sengi ayuk pung 6 da Delhi airport thadokadabani makhoi khudingmak coronavirus ki screen tawre amadi medical certificate na chingba paire Papan Singhana makhoibu mahak imung manung oina khalli mahak uyen thabagi farm adudagi chahida lupa lakh 12 fawba tanba ngami hairi makhoi tara adu Patna airport agi Saharsa district da laiba makhoigi mayum khungang yaunaba bus amasu book tawduna thamle hairi Makhoigi thabak sufam adudagi chathokpa yadana lairaklaba Bangladesh da wakaroiba India macha chama humputara Dhaka gi Hazrat Shahjalal airport agi Kolkata gi damak flight ta purakre makhoigi manungda chama 12 di Bangladesh ki Rampal power plant ta thabak tawbani ngasi purakhiba adu Government of India gi Bande Bharat mission gi makhadani ngasigi asi tharaga Bangladesh dagi puthorakhiba India macha lising amaga chamri humputara sukre May 9 dagi hauduna Dhaka dagi Delhi, Mumbai, Chennai, Kolkata amasung Srinagar da purakhibani. Dhaka amasung Bangladesh ki border dagi northeastern states singdasu mathang numit kharani gi manungda puthorakna bathorang leire hairi. Aroibada maroiba paw muhna bizari. Chief Minister ga tribal community singi luching basinga COVID-19 thingnana ba amadi chingi miyoi singna mayok ariba awana gi matangda khananina bagi mifam ama pangthokre Migrant workers singi account ta lupa lising tara hapinaba taksiladuna social media da speak up campaign haudoklagani haina CLP gi luchingba o ibobina haikre loinana passenger lising amaga chani kuntrahum doirom puduna Delhi dagi lakhiba train ngasi nungthal jiribamda thunglakre ngasi gi damakta di pawda matang sida loijare miyeng dabiri basingbo amakana khurumjari